mayam ahan maktada koglona khuramjari Mr. Wonders na ngasigi topic madudi cake cutting tauba pre-wedding cake cutting event gi matangda hairiba event asi akhoi gi chanabira natraga chanabi asi krai dagi horake haibidu mayam punna khangwina si hajuna ai topic asi pujun laksabani pre-wedding cake cutting asi chapchaba country natraga state chapchana thibada leite fangde practice asi wedding related celebration gi part ama oina western wedding tradition amadi oi adubu particularly from England natraga western tradition haibiyai natraga Christian tradition ama oina cake cutting practice asi tawi historical origin hairagadi ahanbada ancient Rome gi wedding tradition oina bread adu machet segairaga natraga mafon dana thugairaga luhongaduriba kaina adugi mathakta saidera gasai makoina thajai madudi it symbolize the fertility and good fortune hairaga asuna thajane aduga England na karam tawi haigana guest singsina cake si achowa cake si poraga over the cake mathak sida gasai bor kaina ani asi they have to kiss if successfully kiss tawragadi it was a sign of good luck adumaina kanarami England na hairiba cake cutting asi pre-wedding cake cutting asi karama matamdagi it formalized during the Victorian era in England especially after Queen Victoria wedding in 1840 da adudagi hauraga cake cutting asi England na tawrami pre-marriage cake cutting asi karambadagi influence lakanda akhoina western influence asi via movie natraga TV natraga social media singdagi influence lakhibane so it adoption tawusi India da particularly in urban and metropolitan areas singda adoption tawkhiyo during engagement and ring ceremony singda adopt tawki India da so akhoina masida hainingibdi summary oina origin asi kai di horkana England natraga western or it's a Christian tradition pre-marriage cake cutting asi so now western culture ama oina fazana influence asi India da laki ahan bakrai da laki gena Goa da influence asi fazana laki then mathang laki ko so loirak pada ina hainingi budi mayam pinning ba information di so loirak pada mayam da aina pijari ba information asi adom gyan tabiram gani khanjai nungsiraba their brothers and sisters maramaduna we cannot say that pre-wedding cake cutting or ring sibase or khudop ari khuji na chingba sibase it's chapchana mafam asidagi or mafam asigi chanabini haiba yade so asini mayam khara tentang na aina pijari information asi mayam khangmina se na tawbani matang hira tension jari ngasi giri kane na ba yathang ni jari yaifare thank you everyone Fishing port one weekend midanga kakpa amadi inaba kuji sinaba kudop sinaba ki chana disha kaksinga ngine matandagi legamde kaksinga legam ni bahabu ngine matamda fishing kharai ku one weekend midanga iba dungu to iba sina nuti mendi kayo lekai amada inu manu amada magi mamana bakhara laga nuti duda dongdoi ba nuti sida apagi awat apagi hang bachale kaping da sumai lena de adu mai pus mai lena de mafani to bani adu por se kaping de olsoni na ta kaping de olsoni hai mai khabai wa di sumde khali ma de mahangna alman tanaga sumna mafam chana anuga na le dai thirga singabum soi kaping de ko na te ma di mani pusinate mapandagi ni adu kaping da taisin ba mangba ai ko di wa ngu khabai to di singabum sumne khali